ꯍꯧꯈꯤꯕ ꯆꯍꯤꯒꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯥꯏꯑꯣꯂꯦꯟꯁ ꯃꯈꯜ ꯃꯌꯥꯝ ꯑꯃꯈꯛ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡꯁꯦ ꯃꯣꯏꯒꯤ ꯁꯨꯁꯦ 2005ꯗꯒꯤ ꯁꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦꯕ ꯑꯍꯥꯟꯕꯗ ꯑꯥꯔꯃꯤꯒꯤ ꯇꯧꯅꯔꯦ ꯍꯣꯏ ꯑꯀꯣꯟꯕꯗ ꯑꯩꯈꯣꯏ 2008ꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯟꯃꯦꯟ ꯌꯥꯎꯅ ꯇꯧꯔꯀꯥꯟꯗ ꯇ꯭ꯔꯥꯏꯕ ꯇꯧꯔꯀꯥꯟꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ 2008ꯀꯤ ꯑꯥꯒꯁ 1ꯗꯒꯤ ꯍꯥꯏꯔꯤꯕ ꯆꯍꯤ 10ꯃꯨꯛ ꯑꯦꯔꯥꯎꯟ ꯑꯗꯨꯃꯥꯏꯅ ꯐꯥꯔꯦ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯛꯏꯁꯦ ꯍꯥꯏꯔꯤꯁꯤꯗ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯁꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯗꯤꯕꯦꯂꯞꯃꯦꯟ ꯂꯥꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯌꯦꯡꯕ ꯌꯥꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯏ ꯁꯨ ꯁꯥꯏꯟ ꯇꯧꯅꯕꯗꯒꯤ ꯆꯍꯤ 10 ꯐꯥꯔꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯀꯔꯤ ꯗꯤꯕꯦꯂꯞꯃꯦꯟ ꯂꯥꯛꯈ꯭ꯔꯒꯦꯕ ꯁꯤ ꯅꯝꯕꯔ 1 ꯁꯤ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯂꯥꯟ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯊꯣꯛꯑꯝꯗꯕ ꯌꯥꯏꯑꯕ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛꯁꯨ ꯌꯦꯡꯁꯦꯕ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯃꯈꯛ ꯏꯟꯐ꯭ꯂꯛꯁ ꯑꯣꯏꯔꯛꯏ ꯀꯔꯤꯒꯤ ꯃꯔꯝꯗ ꯁꯨꯁꯤꯒꯤ ꯃꯔꯝꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯧꯗꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯏꯌꯦꯕ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯌꯥꯝ ꯐꯖꯅ ꯂꯩꯖꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯒꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯑꯦꯅꯤ ꯃꯐꯝꯗ ꯑꯗꯨꯒ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯂꯣꯝꯗ ꯑꯌꯥꯝꯕ ꯆꯠꯈꯤꯑꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯗꯤꯕꯦꯂꯞꯃꯦꯟꯅꯤ ꯍꯥꯏꯗꯤ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯕꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜꯅ ꯍꯦꯟꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯕ ꯁ꯭ꯋꯥꯏꯁꯦ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯒꯤ ꯈꯨꯗꯣꯜꯁꯦ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯟꯃꯦꯟꯠꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯀꯦꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯀꯦꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯒ ꯉꯥꯛꯇꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯑꯃ ꯆꯪꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯩꯗ ꯃꯣꯅꯤꯇꯔ ꯇꯧꯗꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯆꯥꯎꯅ ꯇꯥꯏ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯁꯨꯁꯦ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯥꯝꯕ ꯂꯩꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯃꯌꯥꯝ ꯑꯃꯈꯛꯅꯁꯨ ꯏꯍꯧ ꯀꯌా ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯖꯤꯛꯇꯤ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯦ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟꯁꯤ ꯇꯧꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯗꯩꯗ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯄꯜꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯆꯠꯄ ꯌꯥꯕꯒ ꯑꯅꯤꯁꯤ ꯕꯥꯔꯒꯦꯅꯤꯡ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯂꯤꯑꯕ ꯁ꯭ꯋꯥꯏꯁꯦ ꯄꯣꯠ ꯍꯥꯏꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯕꯒꯤ ꯄꯣꯠꯇ ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯂꯤꯕ ꯄꯣꯠꯁꯦ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯦꯕ ꯑꯣꯏꯔꯛꯏꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯂꯤꯗꯔ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯑꯁꯥꯝꯒꯤ ꯀꯔꯕꯤ ꯑꯥꯡꯂꯣꯡꯗꯒꯤ ꯐꯥꯔꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯄꯗ ꯌꯥꯎꯔꯝꯕ ꯑꯃ ꯂꯤꯗꯔ ꯑꯃ ꯊꯥꯗꯧ ꯒ꯭ꯔꯨꯞꯀꯤ ꯃꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯥꯔꯒ ꯍꯥꯠꯈ꯭ꯔꯦ ꯊꯥꯗꯧ ꯀꯥꯡꯕꯨꯅꯁꯨ ꯁꯨꯁꯤ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯕꯤꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯀꯤ ꯚꯣꯏꯁ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯁꯨ ꯇꯧꯊꯣꯛꯈ꯭ꯔꯦ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯦ ꯍꯥꯏꯔꯤꯕ ꯄꯤꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯈꯔꯗꯤ ꯃꯈꯣꯏꯁꯨ ꯁꯦꯝꯃꯤ ꯍꯥꯟꯅꯗꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡꯁꯦ ꯀꯌꯥ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯒꯗꯒꯦ ꯉꯝꯃꯣꯏꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯤꯑꯕ ꯑꯣꯀꯦ ꯑꯗꯨꯋꯥꯏ ꯃꯇꯦꯛꯇꯨꯃ ꯌꯥꯔꯦ ꯑꯣꯖꯥ ꯁꯤꯖꯕ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯊꯝꯖꯕ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯃꯈꯣꯏꯒꯤ ꯏꯟꯚꯣꯜꯞꯃꯦꯟꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯋꯥꯏꯗ ꯄꯣꯏꯟꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯟꯚꯣꯜꯞꯃꯦꯟꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯒꯗꯤ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯀꯔꯕꯤꯌꯥꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯒꯤ ꯏꯟꯁꯤꯗꯦꯟꯁꯤ ꯀꯅꯥꯅ ꯇꯧꯕ ꯑꯣꯏꯗꯣꯏꯅꯣꯕ ꯁꯤ ꯀꯨꯀꯤ ꯖꯧ ꯃꯅꯨꯡꯗꯒꯤ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥ ꯁꯤꯗꯩꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯏꯟꯚꯣꯜꯞꯃꯦꯟ ꯂꯩꯇꯦ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯈꯪꯒꯗꯧꯔꯤꯒꯦ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯀꯦꯝꯞꯁꯤꯡꯗ ꯗꯤꯖꯥꯏꯅꯦꯇꯦꯠ ꯀꯦꯝꯞꯁꯤꯡꯗ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯃꯤ ꯂꯩꯔꯝꯗꯦ ꯍꯥꯏꯕꯒꯤ ꯄꯦꯄꯔꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯇꯤꯚꯤ ꯗꯤꯁꯀꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤ ꯑꯗꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯦꯕ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯋꯥꯟ ꯚꯣꯏꯁꯅꯦꯕ ꯑꯗꯨꯕꯨ ꯋꯥꯟ ꯚꯣꯏꯁ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯇꯥꯗꯅ ꯃꯈꯣꯏꯅ ꯉꯝꯃꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈꯤꯕ ꯃꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯂꯤ ꯅꯠꯇ꯭ꯔꯒ ꯆꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯕ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯑꯃ ꯆꯪꯉꯤ
मरमदी हारिबा पोसिंगसिदगी खितंग थैदोरक पतारगदी कदाई फोबा करी करी तौबा यारिगे हाइबन सिंगसे अखोय मुन्ना खन्नमिनबा अखंग अहि मैम तानरकांदा एक्सपर्ट मैम का तानरकांदा करी तौबा यारिगे अखोयगी मथक्ता कमायना करी करी अखोय नेसेसरी एक्शन सिंग लैगदगी हाइबदो अखोय मुन्ना यंगमिनबम संगी तौबदा हारिबा पोसिदी फोर्सफुली मखोयना ngami हाइबगी मतागुम तौबा पोटनेबा एक्सटेंशन तौरिबसे ओके अदुना हारिबा पोसे अखोयना मणिपुर मियामगी अपामबगी मायोक्तनी अखोय मणिपुर तंपाक लेरिबा मैतै मैतै पांगन खकी नतबा सिंगदसु हारिबा एक्सटेंशन सि तौबा पामदबा ग्रुप मैम अमखक लेरे इयेबा हुजिकसे अदुना मरम ओरकांदा अखोय मणिपुर खुंदारिबसिगी सादा 70 80 दी हारिबा पोसी यादबगी मोंगदा 80 90 यौरबनेबा एक्सटेंशन तौबसे मरमदि मखोयना ममांगदा एग्रीमेंट तौरम मतुंगदसु मैमदगी किडनैप तौबा मी फा मी फुन मैम अमा तौबा लेख्रबनिना हारिबा पोसे मैमगी मायोक्तनी हाइबो हमजनी वेल अदुना अखोयगी जियोपॉलिटिकल इंटरेस्ट फंगनब होनबदा मणिपुर की लान से लोसिनद्रबरा मणिपुर द बेस्ट तब मानबा अदुम मपान की ऑर्गेनाइजेशन की अदुम अखोय कुकी मिलिटेंट सिंग हजिक सुदा लेर मतुंग हजिक मखाताना मसिदैदा मुक्सु एक्सटेंड तौबा हजिक ngsaidagi अखोयना खनाबदा यावरिबा कोई पॉलिटिकल माइलेज की पॉलिटिकल इंटरेस्ट की हजिक लाइब इलेक्शन की मया तोान तोान अखोई इंडिया की हजिक फिल्म से मणिपुर की सूसीना मखोई अचौब वेपन समय सिजनरगा हजिक मणिपुर की लाइब प्रजा मैम अखोई तोान तोान पॉलिटिकल पार्टी मैम खक थेमनबगी अचौब लंबी अमखक इंडियन सिलबरा है वफम भूक लेरे अदुना ममांग ममांगदसु निंजंग याबसे अखोई लाइब कुकी मिलिटेंट सिंग से अखोई इवन इंडियन आर्मी ना प्रॉक्सी आर्मी होइना बौसिना हाइबगी वफम बौ लेरिबने